James की मिरल संगदा नुमित चामनी लेरकलब नागा तरुक की अचुंब वायल फंगहंद्रबदी चीफ मिनिस्टर की बंगलो द लेखिद्रब सिंह की हकचांग पुरकनी हाइना जॉइंट ट्राइब काउंसिल की इम्फाल एरिया की कोऑर्डिनेटर अथोन गांगमैन फोंदोरकली वाफम असी लेलोन वाईफाई दगी फादुना मिहाथीना हातोकपिख्रबा नागा तरुक की थवा याउद्रबा हकचांग जेनिम्स की मिरल संगदा थमलकपा नुमित चाम सुरकपगी नुंगाइतब फोंदोकपगी थौरमदा महाकना हाइखिबनी थौरम अदुदा अथोन गांगमैन हाई चलिब चही असिगी मे 13 कुकी नार्को टेररिस्टिंगना लेलोन वाईफाई दगी फारब मतुंग हातोकपिख्रबा खोनसखुलगी नागा तरुक जेनिम्स की मिरल संगदा लेरकपा ngasiga numit chamani sure numit chamani suraba fawba center amadi state lengakna mihar asiga mari lenana pisin khiba charter of demand sing ngasi fawba thabak to onthoktana leiri demand asi fangnaba makhal kaya gi khongchang sangsinba leikre paliba lengak asina aikoi gi kholau tararoi haibagi mawongda adumak leisilabadi nongmadi naga taruk asigi thawa yaudraba hakchang sing chief minister gi bungalow tamna purakani haibasi lengakna khangadabani maduda misi mina kaya ama thorakpu yai mata maduda naga gi MLA sing su fam thadokadabani haiba khongjang kaya su changsilakani haina mahakna phongdokhi Manipur da leiba aikoi yelhomi maitai amane khoi naga sing punna aikoi sit and protest dana kayak pham khare aikoi candlelight kaya ma pi khare government na usina dana khangsin dana hojik phawba adumna leire asumai na kuina leiba taragadi aikoi Manipur yelhomi business people miyam punle harga aikoi dead body asi pin nabga loina chief minister gi banglo da dead body se aikoi soidna nongma thelakani adu matam da aikoi misi mina aikoi kayama thorkani misi mina khon awana kayamak aikoi thorkani loina aikoi gi adu khaktana aikoi nagagi MLA nagagi mantri fawa pham thadokadabani haiba khongjang kayama aikoi sangsilakani masi adugi matam adugi numito government nokhoi ngaiganu aikoi irang taung thorkani hoji aikoi gi nahasing yuchin nagagi andi Manipur indigenous yellomi nahasina